ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ 13ꯗ ꯊꯣꯛꯈꯤꯕ ꯏꯁꯨꯗꯒꯤꯅ ꯍꯧꯖꯤꯛ ꯇꯔꯨꯛ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯤ ꯇꯔꯨꯛꯁꯤ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯐꯥꯈꯤꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯀꯁꯇꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯗꯒꯤ ꯃꯊꯪ ꯇꯥꯔꯒ ꯌꯥꯝ ꯆꯥꯎꯊꯣꯛꯂꯛꯄ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯊꯝꯖꯅꯤꯡꯕꯗꯤ ꯃꯁꯤ ꯐꯥꯈꯤꯕ ꯇꯔꯨꯛ ꯑꯗꯨꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯒ UNCꯒ ꯎꯅꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯝꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯑꯇꯣꯞꯄꯗꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯄꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯜꯂꯛꯄꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯌꯦꯡꯕꯗꯀꯣ ꯃꯣꯏꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯝꯕꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯇꯔꯨꯛ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯈꯛ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯗ ꯊꯝꯈꯤ ꯍꯥꯏꯕꯁꯦ ꯁꯨꯝ ꯌꯥꯝꯅ ꯇꯥꯔꯦ ꯃꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯗ ꯀꯩꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯅꯀꯣ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯑꯦꯁꯨꯔꯦꯟꯁ ꯄꯤꯕꯒꯤ ꯊꯥꯖꯕ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯤꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯗ ꯑꯔꯥꯟꯕ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯨꯝ ꯂꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯀꯦꯁ ꯇꯔꯨꯛ ꯃꯥꯡꯈꯤꯕ ꯍꯥꯏꯈ꯭ꯔꯦꯅ ꯁꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯊꯥꯖꯅꯔꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯇꯔꯨꯛꯀꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯤ NIAꯗ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛꯐꯥꯎ ꯆꯞ ꯆꯥꯕ ꯁꯤꯟꯅꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯔꯨꯛꯀꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ NIAꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯑꯃꯈꯛ ꯑꯦꯁꯨꯔꯦꯟꯁ ꯄꯤꯕ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯚꯤꯛꯇꯤꯝꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯍꯥꯏꯁꯤ ꯅꯥꯒꯥꯒꯤꯗꯁꯨ ꯅꯥꯒꯥꯒꯤ ꯈꯛꯇ ꯅꯠꯇꯅ ꯍꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯔꯥꯟꯕ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯇꯧꯗꯕꯗ ꯇꯧꯔꯦ ꯍꯥꯏꯅ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ NIAꯗ ꯁꯤꯟꯅꯕ ꯀꯦꯁ ꯌꯥꯕ ꯍꯧꯖꯤक ꯃꯤ ꯇꯔꯨꯛ ꯑꯁꯤ NIAꯗ ꯁꯤꯟꯅꯕ ꯌꯥꯕ ꯀꯦꯁꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯁꯤꯟꯅꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯁꯤꯟꯅꯕ ꯌꯥꯗꯕ ꯀꯦꯁ ꯑꯗꯨ ꯁꯤꯟꯅꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯃꯗꯨ ꯆꯤꯟꯗ ꯈꯛ ꯉꯥꯡꯕ ꯆꯦꯗꯗꯤ ꯆꯪ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯈꯛ ꯑꯩ ꯎꯕ ꯐꯪꯉꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯇꯔꯨꯛ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯄꯣꯏꯟ ꯈꯔ ꯊꯝꯖꯒꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ NIAꯗ ꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯒ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯇꯔꯨꯛ ꯑꯁꯤ ꯐꯥꯈꯤ ꯍꯥꯏꯕꯁꯤ ꯃꯄꯨ ꯈꯪꯉꯦ ꯀꯅꯥꯅ ꯐꯥꯕꯅꯣ ꯂꯩꯔꯣꯟ ꯋꯦꯜꯐꯤꯌꯔꯒꯤ ꯄ꯭ꯔꯖꯥꯅ ꯐꯥꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯪꯉꯦ ꯁꯤꯟꯅꯈꯤꯕ ꯀꯗꯥꯏ ꯁꯤꯟꯅꯩ ꯃꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯨ ꯃꯁꯤꯁꯨ ꯏꯕꯤꯗꯦꯟꯁ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯈꯤꯕꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕ ꯐꯥꯈꯤ ꯍꯥꯏꯕꯁꯨ ꯋꯤꯠꯅꯦꯁ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯋꯤꯠꯅꯦꯁ ꯄꯤꯔꯕ ꯑꯗꯨꯒ ꯐꯥꯈꯤꯕ ꯃꯤꯁꯤꯡꯁꯨ ꯃꯣꯏꯅ ꯐꯥꯕꯅꯤꯁꯨ ꯄꯤꯔꯕ ꯑꯗꯨꯒ ꯃꯣꯏ ꯄꯨꯔꯒ ꯆꯠꯈꯤꯕꯁꯨ ꯃꯣꯏ ꯄꯨꯕ ꯆꯠꯈꯤ ꯍꯥꯏꯕ ꯑꯗꯨ ꯏꯕꯤꯗꯦꯟꯁ ꯂꯩꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯀꯃꯥꯏꯅ NIA ꯁꯤꯟꯅꯒꯗꯕꯅꯣ NIA ꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒ ꯊꯤꯕꯗ ꯈꯔ ꯋꯥꯔꯗꯕ ꯄꯨꯁꯤꯟꯕꯗ ꯑꯗꯨꯒ ꯃꯁꯤꯒꯤ NIAꯅ ꯑꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯌꯥꯝꯅ ꯎꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯕꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯁꯤꯒꯨꯝꯕ NIAꯗ ꯄꯤꯔꯤꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏ country amagi country amag foreign country amagi terrorist lansilakpa khotlarapa ka aduga India gi security da sokpa aduga koi nation da sumaina terrorist ki influence yam changlokpa adu country amagi to kom tamda akhoi gi awa ta bang tamsida mogi masigi tumak NIA da sinaraga asingbogi case da sinabi yaibuko adu hoji mi kidnap toba state mi kidnap tokiba kidnap tobagi mi singsu khanglaba adu pukhiyo hat kina pukhiyo phat na pukhiba mi su khanglaba masak su taklaba adu maming phau taklaba state police force ma yaw have taklaba asig mapumak takle da fa kamani NIA da sinagu no adu dim phagalawa NIA sinabagi athasi kaino ba masi khangna una phadraba mi adubu phakre Simba, una father me sibu, and I listen again. Masigi, Shusha, me took monkey with Shusha, and me took Paki with Shusha, Mangan Bagi, Sans Amwang, Labagi, Ama, delay to Bagi, Aduga Matam Simangan Bagi, Ashim Bagi, Pu Manina, Gomez and Labise, as my could lobby. Aduna Masida Quina, Masi over the Quina, lady by Shusha, and some intensify.
एजुकेशन चंसिंगनी है मसी मोय डेडलाइन पीरी मखादा कई हजिकी अरेबा एमएलए नागा की एमएलए मियाम बोयकॉट तौगनी है मसी इंटेंसिफाई मोय एजुकेशन चंसिलपा से मोय की राइटफुल डिमांड ने मसीदा कामतना मसी चुमदेना हाइबा यारोय कइनोबो हाइरिबा मिशन जो मांगबदु पुथोक हाइबा डिमांड तौबदा कइदमक नागा सिंग एमएलए बो मोय मरोइना बोयकॉट तौगनी हाइबनोबो मखोय थौदांग लौदबा मखोई थौदांग लौदबा चुम्मी लोनमक की कम्युनिटी की राइट गवर्नमेंट की मथौसुनी दुगा कारिबा एमएलए की राइट रोम लेदुबो मखोई दु थादोखसु तंगाई फदना नागा हाइबा मखकी मिंग मखक सिदिनबनिना अदुगी कम्युनिटी दो यावरबनिना अदु मखोई की राइट तो गवर्नमेंट कमाई प्रेशर पीगनी लेदिबा रिस्पांसिबल ओइबनिना अदुदी मोइना फ पीद्रे मोइसु फाव हाइद्रे पुलिस एमएलए की लेरोन बाइफी एरिया पुलिस स्टेशन लाइमखों पुलिस स्टेशन एफआईआर चलो फागदनी ममिंग मथादो कंप्लेनर मत मनाव पुखीब कोई मोई प्रजा ने कोई फाबने खोपने कंप्लेन मोइन प्रजा तब मरोय तब ताजु एमएलए मधु फाव प्रेशर से पीफम थोक्तब्रा मधुगुंब तौफम थोप मैम तौरक्तबगीदमक्ता मोइबो बोइकॉट खले मसी एजुकेशन चंसिलप मतमदा अइना हाइजनिंगबदि नागा सिंगी होजे एनसम पाइखलकदौरिबा इंटेंसिफाई ओइबा डिमांड तौरक्म तोंगान तोंगान मखन तोंगान तौरक्म मतमदा अदु पीसफुल वे दसु मोय अप्रोच तौबसु यावकनी अदुगुंब मतमसिदा मसिदा अइना हाइजनिंगबदि मसि कोई अचुंब डिमांड दी प्रजा मियाम सपोर्ट होम थोएको अदुगा अनी सुबदना मसिगुंब डिमांड तौबदा ना कुकी सिंगिना फाकिबा टेररिस्टना लाइफाई लेरोन बाइफाई फाखिबा तो अदुबो थादोकनबगिदमक्ता थादोकपिनबगिदमक्ता एनसम चंसिलप मतमसिदा हजिक मोइना हाइरि मदु पीसफुल ओइबा मियामगी नुक्सिबगी येंगागा थादोकपिनबगी पीसफुल मास चकनिना 2022 दा हाईवे कनो स्टेट हाईवे उकन टू इम्फाल चकनि हाबमदुंदा हजिकी लेरिबा कुकी सिविल ऑर्गेनाइजेशन सिंग ओ कुकी स्टूडेंट ऑर्गेनाइजेशन असि सिंगसिना अपोज तौगनि यारोय हाइरे अदु पीसफुल पामदबा ऑर्गेनाइजेशन कना लेगेबा अदुगा जाति मगी असुंब मांके बदु पुथोकपिनबगिदमक्ता मोय डिमांड तौबोना मास रिलीज सकेना हाइबे सपियारोय हाइबदु कुकी सिंगी कंबा वखलोंगी मखादा अपोज तौरिबनो हाइबदे हंगनिंगेबको मरमदी हाइरिबा सिविलियन में कुकी सुजिक डिमांड तौरिदना तामरी फाजिलिबदो थादोपियो हाइरिबको अदु दिमसु नखोय डिमांड तौबो यारोयना अपोज तौना अदि कमाय तौबा मदुम द उबो यादे फत्तबा हाइबे मखैसिदि कुकी ओइसनु नागा ओइसनु मैतै ओइसनु फत्तबा मखैसिदि तौरोइदबनेबको अदु अखोयगी हजिक लेरिबा इशू सिदा आइन हाजिंदि एनी कम्युनिटी फत्तबा थबक तौबा मखैसिदि मसा मथंदना हंदोकपा चुंगनेबा कुकीनसु हंदोकदबनी नागानसु हंदोकदबनी मैतैनसु हंदोकदबनी मदुदा अफत्तबा तौरगना अखोयगी निंगबा पांथोकचबा अखोयगी जातिगी अचुंबदी वखलोनी मी अरांबा नांगबा अरांबा थबक तौबा अरांबा लंबी चकपा मसे अखोयगी अचुंबा खोंथांगनी हैना खलबा अदुमा जाति सिदी मसिदा अखोय चुंदेना लौवेबको अदुना अचुंबा द सपोर्ट तौन थोय अचुंबा डिमांड तौरपम तमदा अदु एजुकेशन चंसिलप तमदा एस कोकी अमा ओइना मसी जाति बनिना लौरगदी अचुंबदो सपोर्ट तौबिउ हाइबा या हामराम समझली ओके।